ngasi India gi Union Home Minister na chair logduna New Delhi gi 20 Subramaniam Bharti Mark Khan Market te lairiba Ministerial Hall da pangthokadoriba Maitai Naga amadi Kuki gi MLA Minister singi oiba wari sanaba asina karigumba Englishing amaga chamapan ga nifumapan gi September 18 da Manipur gi iningtho Maharaj Bodhchandra da merger agreement sign tawhan khibagum hana yanaduna laikhraba tongan Lengak ama semgatpagi yana cheda sign tawhannaba oiramlabadi Aam Aadmi Party Manipur na yaba ngamloi haina AAP gi activity Coordinator Biswanath Thingamna Phongdorakli wafam asingasi Manipur Press Club ta pangthokhiba paugi mifam amada phongdokhibani mahakna makha taraduna lamdam asida thokliba irang asida thenglabasu thengna hana gumna tangdu laitaba hanjilaknaba Central Government na paikhalakliba thorang asibu thagatningai ni adumapu BJP lengaki ani subar term gi wasak lawkhraba matung Englishing anga kunganithoi gi Jun 15 da Delhi gi High Hotel Asoka da phamkhiba Kuki amadi India government anigi mifam amada separate administration pikre haikiba wafam sing paukse singda thengnaki haiba wafam asigi matung inna karigumba Sanagadoriba wari asina Manipur gi ani shuba merger agreement gum hana yana khraba wafam amada sign tawnaba oina thoklabadi Aam Aadmi Party Manipur na kaidongnungda yaba ngamloi haike Manipur asi kaiba natraga kaidaba amadi maitai sing mutpa natraga muttaba haibasi ngasigi wari asina lepkadoribani maram asina tungi mirolgi yengnaga wari saba changi India lengaki apamba khongthang nataba Manipur gi apunbagi saktam Kairoidaba idea of Manipur gi wakhalon thamba changi amadi apunba Manipur amagi charter of demand puthok hoba chumgadra khali haiba wafam singsu thamlakhi amadi India gi mayokta nomata leptriba Kuki militant singa karamba maramdagi karamba ground da su tawkhibano haiba wahang India government ta hangkibaga loinena Indian Constitution gi article 371C da yauriba any Kuki or any Jomi hari bawa from sing lauthuk na ba mari lena ba singi pukning sing silakli wafam khaladi wari sanadring isida thamobana miyamgi wakalon amadi aningba pambu pujaraklaga koi wafam khara thamjage haidana mafam sida koi masigi press meeting pangthok jabani haukiba 2019 da pangthok khiba Taraga Suba Lok Sabha election gi matung May tang kuntra Housing Prime Minister Oibiriba Narendra Modi Honorable Prime Minister Narendra Modi na lusingba ani suba tamgi laingat ki wasak lawkhiba numin hai giba ani suba tamgi laingat ki wasak lawro matung ikui dana jungi tang kunmanga 2022 da Delhi gi Hotel Asoka da phangkhiba India laingat amasung Kuki lalawasing gi mifamna tonganba laingat piba da yanaba laikhre haibase matamdugi media house kaya da koi paw oina phonakhiba koi miyamna thengna wafam